की मरु पाउसिंग पिजरी नागा फ्रेमवर्क एग्रीमेंट की मायोक्ता खोंजंग चंगसिनबगिदमक मणिपुर की लुक मंगा पुनसिंदुना अपुनबा कमिटी अमा सेमख्रे नागा इश्यू की वारोई सिनेमा पुरकपदा मणिपुर की इंटरेस्ट सोलकपा याबगी चिंगनबा लई हाइना एमपीसीसी की प्रेसिडेंट गैखांगम नदुना फोंदोक्रे थवाइना पोंथापी किबा पुलिस पर्सनल सिंगु निंगसिंगदुना लैबाक सिनबा थुंगना पांगथोकपगम पुलिस कमेमोरेशन डे पांगथोक्रे मणिपुर अहानबा ओइना क्लास 3 की एनवायरमेंटल स्टडीज की कॉमिक टेक्स्ट बुक अमा गसी एजुकेशन मिनिस्टर टी स्वादेश यामना फोंख्रे अमदे यूनाइटेड ट्राइबल्स पीपल ऑर्गेनाइजेशन अमदि ऑल ट्राइबल सैंडस्टोन लेबर एसोसिएशन अनि न कौखिबा मतम कक्तबा बन हंदोख्रे टाइम्स ऑफ मणिपुर की मणिपुरी पाव मिंग ताबिरिबा मैम पुनमपु आशाप्रिया तराम नोक्चरी ngasi मरुबा पाउसिंग मचा खाइने पिजरी नागा फ्रेमवर्क एग्रीमेंट के मायोक्ता खोंजंग चंगसिनबगिदमक मणिपुर की लुक मंगा पुनसिंदुना अपुनबा कमिटी अमा सेमख्रे फुरुब मसेल की मरेक्ता इमु नाइमु ताबा याबा वाफमना एग्रीमेंट असि के वारोइशन पुरकपा यारोइ हाइना नौना सेमख्रबा कमिटी असि के कोऑर्डिनेटर सुनील करामना फोंदोख्रे ngasi मणिपुर की लुक मंगा हाइबदी अमुखो CCSK हेरिकोन लिपुन अमदे UCM ना पुनसिंदुना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी हाइबा कमिटी अमा सेमलबा मतों चेकोंदा लाइबा CCSK की मयाई लोइशंगदा पांगथोकिबा पाउगे मिफम अमदा कमिटी असि के कोऑर्डिनेटर सुनील करामना कुमजा लिसिंगनी तरा तरेता मणिपुर की सिविल सोसाइटी कयाना प्राइम मिनिस्टर गा उनाबा मतमदा फ्रेमवर्क एग्रीमेंट असि के वारोइशिनमा पुरक्ट्रिंगै मांगोइनना मणिपुर की स्टेक होल्डर सिंगा उनगनी हाइकिबदु ngasi फावबा थबकोइना पांगथोक्तबा लाइबक थिबनी नागा की वारोइशिन पुरक्नबगिदमक फुरुप मसेल की मरेक्ता सिंचेप ताबा वाफम फोंदोक्तुना इमुनामु तामहनबा थवोंग सिंबिगनो कांगलु फुरुप नाइबा थवोंगना वारोइशिन ओइबदि यारोइ एग्रीमेंट असिना फुरुप मसेल की मरक्ता हेन नुंसी चानबा मरियमा ओइहनबा ओइरसनु हाइकिबगा लोइनना थासिगी कुंट्रामाथोइ फावबदा लोइसिनगनी हाइरिबा एग्रीमेंट असिगी वारोइशिन पुरक्ट्रिंगै एग्रीमेंट असिगी कंटेंट पुथोक्तुना मणिपुर की स्टेक होल्डर सिंगापुरना खना होबना पुमनमकी याइफबा ओइगनी अमरोमदा लिसिंगनी तरा तरेता प्राइम मिनिस्टर उनदुना पिसिनखिबा मेमोरेंडम ngasi अमुखना रिमाइंड तवोइना यूनियन मिनिस्टर ऑफ स्टेट किशन रेड्डीदा पिसिलगनी हाइकी अखोई NSN आयम का गवर्नमेंट ऑफ इंडिया का तौनरब पीच स्टॉक असिगी वारोइसिनमा इंटरलोकुटर ओरिबा RN रवीना अखोई अक्टोबर की तांग 19 लोइसिलनी प्राइम मिनिस्टर के ऑफिस तगी सुंबा इंगित तौननबगी इंगित लेरे हाइदना वफम कायम कक थमकिबा अखोई अक्टोबर की तांग 19 नागालैंड की स्टेक होल्डर 18 यावना पुनखिबा मदुदा ओइरेइबा फिबम मसिना मरम ओरकाना अखोई लुक मंगाना जमीन लेथोप यादबना मरम ओरकाना मणिपुर की मियामदा मणिपुर की अपुनबगी सक्तम सोलप तारगदी अखोइना अखोई करिगुम मखल अमतिगी हनबा लेतब थौना लेंजेन लद लोंमिनसी हाइबगी अचेतप फिरे ममगल लोनेना असी पंजबनी मणिपुर की मियाम से हजिक अनौबा अखोइगी कोकोमीना चंखनजरकदबा मथंग मनाव नायना चंखनजरकदबा अखोइगी तोंगान तोंगान बा खोंजंगसिंगदिंगदा कोइ सेम सामिनरसी अखोइ मणिपुर कन्नबगिदमता कोइ अचेतप फिरे लोंमिनरसी अखोइ हजिक निंगाई मंगाइदना नत्रगा कोइ अचो अचो कुमई हराव लेरि हाइदना अदुगी अदोंदा वाखन थैदो लेबे याबनते हजिक गवर्नमेंट ऑफ इंडिया ना मणिपुर की अपुन सकम मणिपुर पुन हिमिनरी फुरुपसिंग मरक्ता खाइबुंग खाइबुंग तानबा सिल्लिबा खम थिंबा लुजुदबा थोंग असे मसी अखोइ मणिपुर मियामना चप चाना थिंगफम थोइ नागा पीस स्टॉक की वारोइशिनमा थासगी मनुंगदा पुरक्लगनी हाइरिबासी चिंगनदबा ngamde हाइना यूनाइटेड कमिटी मणिपुर की प्रेसिडेंट सुनील करामना फोंदोख्रे वाफमसी ngasi कमिटी असिना सिंदुना क्वाकैथल लेमजम लैकाई कम्युनिटी हॉलदा पांगथोखिबा मियामगी ओइबा मिफमदा फोंदोखिबनी माकना मखा तारदुना हंदक नागा पीस स्टॉक असिगी इंटरलोक्यूटर सु ओरिबा नागालैंड की गवर्नर RN रवीना पीस स्टॉक असिगी वारोइशिनमा थासिगी 19 पुरक्लगनी हाइबा वाफम फोंदोखिबगी मतुंग इना ngasiगी असिगुंबा मिफमसी पांगथोकपनी नागा सिंगे ओइबा वारोइ सिनेमा पुरकपदा अयेतपा करिसु लैते अदुबो मणिपुर मियामगी इंटरेस्ट सोकदबा वाफम यावरक्लबदी UCM ना तुमिना लैथोक्लोइ हिरामसिगी मतंगदा हौकिबा चाही 2013 भारत के प्राइम मिनिस्टर गा उनरुरबा मतमदा एग्रीमेंट असिना ऑफिशियल ओइरबा मतमदा
stakeholdersingda khangan haibu wafam thamlakhi adubo nagai issue singi waroi shinama puraklagani haiba matam asidadi tumina laisinkhre masi miyambu minambani haina khale masimangna hojika thuba matamda waroi shinama puraklagani haiba wafam asi chingna dabangamde ngasiga tharaga numit 13 ni khakta ngairaba matam asida manipur sokpa yaba wafam yawram labasu chumthokna bagi matam piri masi khangsin adana ngammi matagum namfu torok pathoklabadi jun 19 dagi henba maihoglang pok thokloi hainingai leite haiki ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯅ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕꯒꯤ ꯆꯥꯡ ꯑꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯃꯤꯠ 12ꯁꯤꯒꯤ ꯅꯨꯃꯤꯠ 12ꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯎꯔꯒꯁꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯔꯨꯝ ꯑꯃ ꯄꯤꯖꯕꯅꯤ ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯁꯤ ꯂꯧꯗꯗꯅ ꯍꯟꯖꯟꯅ ꯃꯁꯤ ꯅꯝꯗꯅ ꯗꯤꯛꯇꯦꯠ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯨ ꯖꯨꯟ 19ꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒꯨꯝꯕ 2001ꯗꯣ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯇꯝꯒꯤ ꯑꯦꯟꯗꯤꯑꯦꯅꯤ ꯍꯧꯖꯤꯛꯁꯨ ꯑꯦꯟꯗꯤꯑꯦꯅꯤ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯑꯅꯧꯕ ꯇꯨꯡꯂꯝꯆꯠ ꯑꯃꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯁꯦꯝꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯑꯁꯤ ꯍꯥꯏꯕꯁꯦ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯇꯉꯥꯏꯐꯗꯅ ꯄꯕ꯭ꯂꯤꯛ ꯑꯦꯂꯥꯔꯠ ꯀꯃꯤꯇꯤ ꯃꯤꯇꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ Naga issue ki tung koiba waroi sinama purakpada Congress party na ikai khumnai adubo Naga issue ki waroi sinama lakpa matamda Manipur gi miyam gi interest soklakpa thoklabadi madugi mayokta Congress party na chapchana thengnagani haina Manipur Pradesh Congress Committee gi president gai khangam na phongdokre ase BT rota laiba Congress bhavan da pangthokiba pawgi mifam amada bhakna makha taraduna matam sangna Bharat Sarkar amadi NACN IM ani gi marakta chatharakiba Naga peace talk asigi manungda kari yauribage haiduna khanganba laitre masigi waroi shinama tha asigi manungda puraklagani hairiba sida Manipur gi apunbagi saktamda sokalakwa yabagi machak sing yauramgadra haibagi chingnaba leire masida pali balenga gasina sokadaba karisu leite haiduna laithokliba si yaningde karigumba Manipur miyam gi interest solakpa tarabadi madugi afafata gi daita lenga gasina pugadawne Congress party gi oinadi miyam gi damak lepkani haibasi lengdraba Philip ni masigi sumathakta hayeng pangthokadoriba all political party gi mifam dasu Congress party na rajniti dal gi khena bathamdana sarukyagani haiki akoina appeal tawning ibdi BJP state level BJP ni center BJP ni Manipur gi states thugai ga da matlab state asigi against tawgada ba adugum agreement yaba tarabdi akoi party the for resign to mangani natragana sarkar laibi gi bathau tade akoi kanigi kai haini akoi state asigi interest na maru oi haibase masu state chap chaba lepaga madugi thauna do uningi madu lepiu sini sigma tawdang sida party dola doli khaktana akoi khombam da lepmin na rakanda akoi Manipur kan batai Manipur si interest kan batai haibase seng halabadi aduji khone hena kirisna karisu tawroi di hairaga ngarang mak paisen khre karisu tawroi haisu hojik se karisu tawrabra haibase so kan taw hayeng mak se konegi kari all political party meeting kauri akoi gi sigma sigama tamsda akoi adu ada dola doli khak loi adu akoi gi party gi su representative ani thagani kai firet lepi gadori bano haibu khoi khangdok ningi Paugi mifamatuda sarukya kiba hanagi chief minister o ibobina Naga peace talk asigi waroi shinama chatliba tha asigi manungda puraklagani hariba sida lamdam asida lariba miyamna tumina leithokpa yaba matam natre Naga framework agreement asigi manungda kari yauribage haiba ngasi fawba khanganba leitre maramaduna masigi waroi shinama lakpada lamdam asigi miyamgi interest soglakadra haibasi chingnada bangamde karigumba Manipur gi saktamda soglakpa tarabadi madugi daita center amadi state lengak tampugadabani haiki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯄꯤꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯁꯦ ꯃꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯍꯥꯏꯁꯤꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯤꯡꯗ ꯕꯦꯁ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯇꯥꯔꯁꯨ ꯚꯦꯂꯤꯗ ꯕꯦꯁ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯄꯦꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯀꯥꯏꯔꯛꯀꯗꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯑꯄꯨꯟꯕ ꯇꯦꯔꯤꯇꯣꯔꯤꯗ ꯀꯥꯏꯔꯛꯀꯗꯕ ꯀꯟꯗꯤꯁꯟ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯁ꯭ꯇꯦꯟꯗꯤ ꯑꯩꯈꯣꯏ ꯃꯗꯨ
याब सुकम ngam khoi hanadagi su dum thamjakribaduni Maraibak Mazatigidamak Mathau Tongna Tongna, Tawaina Pontapi Kiba, Police Personal Singbuning Singduna, Laivak Sinba Tungna Pangtopugum, Manipur Police Nasu, Nasi, Manipur Police Commemoration Day Palan, Hanba, Manipur Rifles Talaiba, Memorial Complex Pangtokre. Tharamaduda Manipur Police ki DZ LM Kaute Amadi Atai Makok Tongba Official Kayana, Athauba Singi Ningsing Kubamda Hailai Katke, Loinana Gun Salute Piduna, Laikidraba Tauba, Personal Singi Mafamda Ikai Kunabutke. DZLM Kautin Haikibada Police Cyber Sinfamasi Katok Padana Isaruk Oiba Sinfamamani. Imalaibak Namang the Thamduna, duty Gidamak Tawaikat Kiba Police Personal Singbu, Equina Kaidung the Kaufade. Makoy Matau na Maring Jelamadi Katok Pagimagunasi Atangmani Hainam Hakna Haiki. The day is observed all over the country in memory of the supreme sacrifices made by the police officers and men throughout the country, year after year, and it's a solemn occasion for us. That's why we have organized Soak Parade and also placed floral wreaths on the Martyrs Memorial. I hope and pray for the souls of those martyrs who have laid down their precious lives for the country. Thobal District Tasu, Thobal District Police Amadia Humsuba IRB Nasinduna, Police Commemoration Day Gi Thauram Pangtokre. Laikidraba Thobal Police ki personal singi mafamda haikat lekat tamduna ikai kumna bodke. Tharamaduda Thobal Police ki makok thongba sing amadi personal kayana sarukya ke. Kakching District Police na sinduna Police Commemoration Day lisingani taramapan gi thauram ngasi SP Kakching gi office ta supang thoke. SP Kakching Victoria Yengkhomna luchingduna mathau pangthopada laikhidraba Kakching District ki manungdagi Police Personal Mari amasung leibaga sigi oina mathau pangthopada laikhidraba personal singi mafamda General Salute piduna amadi laikatuna kai khumna bodke. Ngasi gi thauram atu da mathau pangthopada laikhidraba Police Personal Mari gi imung manungda District Police Kakching gi maikaidagi achamba khudol piduna kai khumna bodke. Tharamaduga Mari Lainana, Kakching District Police ki SP Victoria Yengkhom, Mathauna Faraba Maraiba Kidamak Thawaikat Kraba Thauba Police Personnel Sing Aduna, Miyamgi Aifana Bagidamak Lauramba, Thaudang Kaya Adubu, Ikai Khumnaba Utpoina Tharamasi Pangthokpani. Miyam Nasu Police ki Kathokpa Kaya si Masakhambiraga, Police Force Asibu Yamna Magun Leiba, Miyamgi Thabak Ningthina Taubangamba Force Ama Ohenbiu Haiki. Ngasi Police Commemoration Day 21st October. Se khoi Kakching District Police su pangthok chari akhoi gi martyrs oikraba khoi gi police mayam gi mafam da khoi nei kai khumna ba uttuna makhoina khoi gi public service law and order maintain tawbada mating mayam pam biram badu khoina ningsing jaba oiraga khoi numit asi palan tawjabani the public sing na su police punung sibiduna khoi gi sacrifice asi recognize tawbiraga Police Force asibu ya magun laiba force ama public service piwangamba force ama ohenbiu. Thank you. Jiribam District Tasu Jiribam District ki Laikidraba Police Personal Ahungi Mafamda Ikai Kumna Botuna Ngasi Police Commemoration Day gi Thoram Pangtokre. Thoramaduda Jiribam gi SP Mubi Moirang Them District Police ki Makok Thongba Sing Yauna Personal Kayana Surkya ki Laikidraba Police Personal Singi Mung Manungi Miyoi Singda Khudol Potsupi ki Thoramaduda Wangang laduna SP Mubina, Laikidraba personal adugi kathokpa adubu na hongno na ningsingduna personal singi pungning thawat ke. Manipur da ahan boy na Education Minister TH Radesh Shamna Class 3 gi mahiroi singi Environmental Studies ke comic textbook ama Babupurada laiba Samagra Shiksha gi conference hall da pangthokpa thoromama da phongkre. Education SK Commissioner T Ranjit Amadi Director TH Kiran Kumar Su Tharomadu da Sarukya ke. Tharomadu da Education Minister TH Radesh Shamna Primary Thaki Curriculum da comic textbook asi hapchin bagi pandam de. Chahi matang asida lairiba mahiroi singbu lairik hena pahaning bagi ithilama pina bani haike. Matamgi matungina angang singna chumnagi lairik khakta pabada pukning changba walakpa asigi yenglaga anoba lairik makhalasi puthokpani haike. Mahakna Lamdamasida Lariba Oja Singna no Wakal Putoktuna, Angang Simbu Larik Pabada, Hena Putning Changna Hotna Biduna, Hena Afaba Mahiroi Putopoda Mating Pambiu Haiki.
सी इंडिया की मफम अमतर तौदरी अखोइना अहानबने साग थोंगसे सब मानव मटेरियल से पीर कांदा अखोइगी अखोइना थोंगगा आइगा साक्संगना थोंगगा अदुम खेननेबा कइनो कन मोइदी तोंगान तोंगान मोंगना हावना भाइना मोइ खल्लेबा अतोप मेथड अप्लाई तोएबा अखोइना तौना तन अदुना ओजा ओइरिबा एजुकेशन डिपार्टमेंट लेरो ऑफिशियल अखोइसे वी हैव टू लर्न to do the same thing in a different way. Same thing in a different way. Comic si kamain tawgen na malo adu pai dringai da moina hiram level duga same content same standard tura amuk madu comic tu tamhala yengba kan improvement laga di si impact si phai hai ga dom na madu iduma khitang honest oina sincere oina tawbiro haibe se magai appeal tawge Paugi merthana tebe break amaluk sari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga. Aikoigi phone number 6909126615 natraga 700580023 da call tawira u. Prabhavati Handloom. Break matungda mayam utaram nokchari makada pau pizari. Ngasi ayu angan badagi United Tribal Peoples Organization UTPO amadi All Tribal Sandstone Lever Association More Anina Paleldagi More Faubagi Lambida Matam Kaktaba Bancha Tharambadu Sarkargi Maikaidigi Tazabama Pirakpa amadi Ningol Chako Bayawna Tongan Tongan Baharau Kumhigi Yenguna Matam Kaktaba Banadu UTPO amadi ATS LAM Anina Kupna Khanaraba Matungda Matam Kharagi Wena Komthokle Hairi Hiramasigi matangda UTPO ge President Thangboy Matena Banasi Manipur ge Chief Minister ga unaduna wari sanabagi appointment ama November gi tang 10 da pirakpaga loinana Manipur da leiriba tongan tongan ba furup kayagi harau kumhai singi yenglaga Banasi matam kharagi oina komthokle haiki and alum we have suspended our indefinite general strike from 5 p.m. today after receiving an appointment letter from the Minister of Forests. However, if the government could not meet us as fixed by them, we will do the agitation more wider and louder. Vidya Bharati Shiksha Vikas Samiti Manipurna Sinduna Ajad Hind Provisional Government Semkiba Chahi Humfutara Taruk Mapung Farakpa Madi Moirangda Machu Humgi Firal Chinkatuna Pahen Kibagi Platinum Jubilee Gi Thauram Ngasi Moirangi INA Complex Pangthokre Toromaduda Subhas Chandra Bose ki Grand Nephew Social Activist Chandra Kumar Bose Works Minister T.H. Bishwazit Education Minister T.H. Radesham Amade Moirang Kendra ge MLA P Sarachandrana Athoiba Mithung Len Singh oina saruk yakhi Athoiba lengbirakpagi warolda social activist Chandra Kumar Bose na hai ning tamba haibasi nongma ning tamba suit ning tamba ne Azad Hind Fauj ki lanmi singna British ta surrender tawkhide ning tamna hingke masi aikhoina kawroidabane maramdi puwari kawraba mina kaidong nungda chawkhatpa yaroi Bharat puning tamna bahonabada thawai katkiba Netadi Subhash Chandra Bose na pamjaraba sing ningsi laga thabak ton thoklabadi leibak asi chawkhatkani haina phungdokhe Tharamadu da wangangladuna Education Minister T.H. Radeshamna Aikoi gi laioi khraba luchingba singna kathokiba aduna maram oiraga aikoi na ningkha tamna fanglibane apamba chinjak chariba setningba fije sekliba ngangningba ngamba fangliba khudingba makoina piramba khudolne adugu ningkha tamle hairaga su leibak sida chaningba chaba phangdaba lairaba kaya su leire makoi gi damak aikoi su karigumba kharadi tawramsi haike
Theater tawbasingna laizaba kharana penthokna hingba ngamlibasi atopa kanana sungamloi haina Captain PD ge Minister Karam Shyamna phongdokhrei ngasi Theater Center Manipur na sinduna Manipur Dramatic Union MDU Hall da pangthokiba Manipur Theater Day amade Theater Center Award lisingani taramapan yenthokpaki tharamda sarugyakiba Minister na makha taraduna Theater tawba miyoi singna yauriba khunai asigi channel launch thaugalon kaya asi lamdamasigi miyoiba khunaina tamsinba mathau tai Kunayamu chokot pamaikaida punamagidamak masa-masagi mathau masakhangna tawba tangai fade atenba matam kharada theater na miyam da piribasi mamal naide amaromda award haibasi atoba posak amataga changdamna ba yaroi miyoi aduda kathokpa amaga loinana pangthokiba thabak thauram kaya adubu miyam na masakhangba utpadu award ni haike Manipur Sarkar di Art and Culture Department, Apitpa Department, Nati, Sopa Department, Masida Matam San, the artists in Siki Kuning Tokat and Amoyam the Karimbato Pataragadi, a high was a horrible in one day from Sinkia, such a book and the budget of the Sayan, Adugo Win Katoja, Manipur Simalay, Saptakwa, Win a Dorapa, Aduga Akwis Sarkar and encourage the man with home since must home to matam fill must see the any proposal of a so Ngasi Myanmar gi Tamu Town da leiba Chamber of Commerce ki Conference Hall da humfutaret suba oina India amasung Myanmar leiba kanigi field level officer meeting pangthokrei meeting aduda India gi maikai digi Narcotic Control Video gi Additional Director Rakesh Chandra Sukla Narcotic Affairs and Border ki SP W Basu Technopal District Police ki SP T H Bikramjit Singh Custom Preventive Force More ki SP T Vizando More ki STPO L Meghavarna Ukhrul District Police ki Additional SP Luther Nangshana Sarkya ke aduga Myanmar gi maikai degi Myanmar Police ki SP Lieutenant Colonel Lindin Yang Myanmar gi Drug Enforcement Department ki Commander Major Kao Shao Win Myanmar gi Custom Department ki Incharge Myanmar Immigration Department ki Deputy Director Angmiona Sarkya ke meeting aduda India amasung Myanmar leibakani gi marakta hauzik kanna chathariba drug ki lalol itik sing asibu thingnanaba wari kaya masana ke loinana India amasung Myanmar leibakani gi law enforcement agencies singna drug sing asi thingnaba information sharing tawba intelligence sharing tawba gi matangda wari kaya masusana ke meeting asiga mari leinana Narcotic Control Video gi Additional Director Rakesh Chandra Suklana Ngasigi mifamaduda India amasung Myanmar leibakani gi marakta lo na yadaba mongda chathariba drug ki business asibu thingnaba agreement ama yanake loinana drug menace asibu thingnaba miyam amadi CSO singna law enforcement agency singda mating pangbiyu haike During this meeting there was a deliberation and agreement to work together to stop the drug menace drug flow inflow and outflow of drugs from the borders and we agreed on both the sides agreed on this point that we will work together to stop this menace and we also call upon the people to act together with the law enforcing agencies in stopping this drug menace. CB, NAB, local police, Technopal police, More police and custom all are working together to stop it. CPI na Manipur gi mafam marida framework agreement chatnaba yaroi haiba kholau ga loinana khongjang jangsin ba haukrei Kongjang aduga mari leinana framework agreement amasung CAB bu yaning da phongdoktuna miyam gi mifam su pangthoke ngasi kongjang jangsin kiba mafam sing adudi Imphal East Bishnupur Kakching amasung Hiang Lambwa wagai gi mafam sing ne ngasi gi kongjang aduda saruk yakiba singna party asina changsilakpa kongjang singda mapungfana saruk yagani haiba warip sing su lauki haire Bishnupur district ke manung chalba Nambol da laiba P Bomcha Children Nursing Junior High School gi mahairoi singi midday meal thong thakpada Sizinariba Kon Lake Han Changlam Le Amadi private school amagi mongda school management committee amadi headmaster na kusira si tauram le haina desam gi secretary general sital oinam na phongdokhrei ngasi kwa kaithal da laiba mahairoi lup asigi mayai loi sangda pangthokiba pawgi mifam amada sital na makha taraduna ngasi desam gi thaumi singna school asida haktheng na chatuna yengsilubu matamda class 1 digi 8 fawba laiba school asigi mahairoi singi midday meal thong thakpada sizinaba kon lik sing adu koina sizinadabagi hanchanglam le hang chanamba thengnarakibane school asigi registered apuna mahairoi nifumathon lairamba thengnarakhe adu moinamak school asida supnatagi mahairoi 13 khaktamak lairamkhe
Masigi mathakta school asida midday meal gidamak piriba cheng chak sing adu school maintenance gidamak school management committee amadi headmaster na yonthokuna sizinaramba thingnaki. Nakalamaromda school asigi senior oza amabu nathairaga nauna changlakpa oza amabu regularization taunaba hotnare haina wakat lubagidamak unproof oza tarugamasu school management committee amadi headmaster na lautunaraga thabaktagi lauthoklamaba thengnaraki hairaduna laingak school asida private school gi mawngda charairamle hiramasida laingaki mari leinaba loisang namit yeng changbiduna marai leiba miyoi sing asi gi mathakta thabak lokhapiu haike. Ningba kainangai oiba mawngda yamna tahoidaba mawngda school sigi phibam amada leiramba thengnajare yamna nungaijadribasi school asigi angangsinggi pija pithak tawnganabgidamakta leiriba midday meal gi sakhumda sangaga angangsing sigi pija pithak tawribra tawdabra haibadu yengchalluba matamda angangsing asibu pija pithaknanabgidamakta thammiba chak thonganaba injang thonganaba thammiba partalsing asi sahi Nisangchina phengdana thamakpagi han changaga samotnaraga leramba sakhumche duki matik mona leramba aikhoi chaluba desangwi kangmuna thengnajare school gi SMC amadi principal ga headmaster ga manaraga oza ama inongnongna engage toraga oza ama nongna mu engage toraga madu talambagi thawongsu thengnajare asigumba mathong huktaba mawong tadaba leiriba education system sida leiriba school singsida gundarism tawba aikhoigi nanai private school gi mongda chalairiba thabak thong tawriba singsigi mathakta mathik chaba serak athubu matamda education department amati marinaba education minister na miyeng changaga chenariba masigi chenariba oja singi mathakta serak pigadawni. Fogokchau Ikai Police Station mapung fana mathau tawhalu haina taksiladuna ngasi Fogokchau Ikai Community Hall da miyamna wakan mifam chathakre ngasi gi wakan mifam adu kamari lenana Torbung Joint Area Committee gi co-convener Hemam Priya Sakhi leimana Torbung area da mathau nithina pangthokpa police station ama leihalu Fogokchau Ikai Police Station full-fledged oiba police station ama oihalu haina miyamna hokiba tha sigi tarani thoida khongjang changsinduna lakhibane adugu lengak na tabidana leiriba simak yamna laibak thibane ngasi fawbada response amata pidrabadi hayengdagi Torbung Gram Panchayat ki mafam pumbada total shutdown tawba yauna akanba khongjang kaya changsinaba sem sare haiki deadline sigi nongalaga tawgaduriba pot asida aikhogi local MLA sina line lobiraga aikhogi leader ahum kaukhatle kauraga hauji badugi line si laktri asida aikhoi sida laiba pau sida yes amasung no ani sida leire ko yes no ani sida leire karigumba yes oiragadi aikhoi yam thuna haiba darna asi santoksa loisinjagani aduga no haibagi pot khara oiba oiragadi aikhoi hairiba pot ase maira paibi jesi kaya khongjang asida ready tawduna leijari khoina taliba dabi ase ngasi haiba numit asida bibidragadi aikhoi akan ba khongjang changsin bagi ready da leijare FCI gi DGMS James na nomaina kaptuna nupi sinmi hat ke temsingna bathawongbu All India Trade Union Congress Manipur State Committee na akan mamongda yaningda bafungdokre ngasi union asigi secretary na thadorokpa cherolamana hairaklibadi Captain PD Labor Association na jiri da laiba FCI godown da cheng thangdok thangjin gi thabak tawjariba sinmi singi khusumal hengatpiu haiduna Kayara Khanna khongjang changsin khraba matungda sinmi singda ki han khanganbagi thabak chatharappadagi sinmi sing adugi nupi sing aduna madu thingbinaba all assembly da laiba FCI gi DGM office ta memorandum piba chatpada association adugi maru oiba thaumi hizam kavita devi bu FCI gi DGMS James na hat lage matagum masagi nongmai puthoklaga makokta kablakpada sokpadagi hospital da pukhatuna laikanakhe Asiguba James ki tamthiraba nupi sinmi hat ke temsing na kiba misak asi khudaktagi thabaktagi lauthou amadi mahak pu faraga maralgi matungina cherak pibiu hairakle Kanchipurda laiba Catholic School da principal oiba father amaga nupi staff amaga pamdaba thodok ama thokibagi matangda school adu da oja oiba sanasam basanta kauba miyoyama suspend tawduna lairiba se numin humni gi manungda hangat handuna hanagumna mathau tawhangadabani haina Kanglaipak Kanbalup KKL gi General Secretary ngamkhai ngakpa luwangna ngasi pangthokpa pawgi mifam amada phongdokre ngasi kaisampata laiba Jupiter Yambem Center da laiba KKL gi office ta pangthokpa pawgi mifam aduda KKL gi thaupuba sing susarukya ke General Secretary ngamkhai ngakpa luwang na makha taraduna
हौखिबा ऑगस्ट 19 दा थोखिबा कांचीपुर लेबा कैथोलिक स्कूल दा थोखिबा स्कूल अदुगी प्रिंसिपल ओइबा फादर अमगा नुपी स्टाफ अमगा पामदबा थौदोक अमा थोखिबगी थौदोक अदुदा स्कूल अदुदा ओजा ओइबा सनसम बसंत कौबा मियोय अमा सस्पेंड तौदुना थमखे हिरमसिगी मतंगदा नुपी स्टाफ अदुगी अपोकपी अमदे स्कूल अदुदा ओजा ओइबी अमना ओजा बसंत अमदी KKL गी मथक्ता मणिपुर स्टेट कमीशन फॉर वुमेन दा वाकलकपदगी केस अमा पांदुना अचुम चुमदा पुथोकपिनबा हाइखे कमीशन ओजा बसंत अमदी KKL गी मियोय सिंह कौदुना जवान लौखे कमीशन तारबा मतुंगदा ओजा अमदी KKL गा थौदोक अदुगा करिसु मरी लेनदे हाइबा ऑर्डर अमा सेप्टेम्बर 19 दा ताखे KKL ना थमजनिंगबदी स्कूल असिदा लैरिबा चमोतनबा कया असि ngasiदगी नुमित हुमनीगी मनुंगदा लोइसिनगदबनी अदुगा मरा लैते हारिबा ओजा बसंत असि हानगुमना मथौ तौहनगदबने सस्पेंड लैरिबा असि रिवोक तौगदबने करिगुम्बा हारिबा मतम असि फावबगी मनुंगदा थबक तोंथोक्त्रबदी KKL ना स्कूल असि थिंजिनगनि हाइके KKL amadi Basanta Meitei is not found guilty haibani. So the school authority may resolve his suspension order at the earliest. Immoral loiba principal amana lit tawraga leiba haibasi basi tung koina yamna solakani haibasi gi thajaba ama thamaba matungda school asida leiriba solution si KKL amadi Bishop House ka phaminaraga kyara wari sanarbo ta lotion mangamdrabasina maramoraga hojik moina maran singa si kupsin bagi mawong ama akoida uhalle aduna tapodi moi Bishop House amadi Catholic Educational Society na moi gi leiriba ani sina Catholic sing na tawriba niyom sing asi yamna asoiba khradi leiri haibase koina ubo phange maram asina ngasi dagi tharaga numi humni gi manungda ojaba santabo magi fam suspension ji kakhatpa amadi school sida soriba problem mayam si satra lising mari sigi khallaga thuna loisindaba taragadi after 3 days numi humni ek subadagi di Catholic school Kanchipur asi akoina thingjalani haibasi ngasi KKL na media gi mamangda lauthokchari पाउगी मरथना ते ब्रेक अमा मुक्लौसरी Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibu kangla break matung na mayam butaram nokchari makhada ba pau pizari Hauziki matamda skill development haibasi yam number oiba ama oirakle haina labor and employment minister TH Radesh Shamna phongdokre Apprenticeship Pakhwada haiba hiramda nongmagi oiba awareness program ama haudokpagi thoramda minister na phongdokibani Manipur Society for Skill Development na sinduna classic hotel da pangtokpa awareness program haudokpagi thoramadu labor and employment ge additional chief secretary Let Khozin Haukip Manipur Society for Skill Development ge director W Malangamba Chenglai amade resource person oikiba BK Singh na thoramapu ene sarugakhe tongan tongan ba business establishment sing amadi ITI gi staff kaya su awareness adu sarugakhe Thoramaduda chief guest oikiba labor and employment minister TH Radesh Shamna makha taraduna apprenticeship haibasi business tawriba miyoi singidi yamna maru oiba mane nongmagi oiba awareness asina skill development tawhanbada achawa mateng amadi oiragani knowledge amadi skill ani asi yamna maru oi ani asi leirabadi samas asi yamna thuna development lakhanbada achawa mateng am oigani haiki kari ki no haiba mari mako ma kano ani lena akoi ITI da thabak loi tawle ITI da tawri bangu se Housing ITI instructor amagata JCB apne art over excavator yaade hai ko kana kamai repair taw de kan thau karma thau ale kham moy thai na mama gi apoi ambassador car gi gear do tura training taw mane housing te driverless vehicle la na sinar to driverless vehicle sal to accident ka hok thena driver yaw da accident thoro moi di plan taw program taw sa to mina Adu yi haira kana huli apoi we do not know how to use automatic gear also. Adu yi level la leire. Adu skill development na ise adu yi apoi miyoi ba apoi no home apoi matung advanced or matung ina adu yi sana sana sa adu adu ho apoi skill development ko ba.
BT Road Laiba Gambir Singh Shopping Arcade Online Trading Academy Manipur gi Taramathoy Suba Foundation Day Gamari Lenana ngasi MLA AK Mirabaina BKC Enterprises Private Limited ke Multi Broker Prepaid Trading Center ama sangakhrei MIMS MU ke Director Professor CH Ibohol Maitai amadi BKC Enterprises Private Limited ke Managing Director Bikram Ngasepam Susaruk akhi Paumi Singda Wangamgoda BKC Enterprises ki Managing Director Bikram Ngasepam na Hangdokliba Multi Broker Prepaid Trading Center asina investor trader amadi broker singda hena khudong chandanaba mafam ama pibani haiki certified Jai lady but my arms in knowledge sharing and say hi to India Han Hanbook again. Madam the Kano India is agasing the broker amagi broker office broker amagi office which is a multi broker go web. I think India the labor 267 stock broker leasing say. Must later any account hang with me on a quiz the laga. No Makatan trade or go by Tanjaki we have. My prepaid to where whenever. Have the my no in fees maybe around 200 or 300 my workstation internet system going to provide the opportunity. Manipur Police Linkat Kibagi Raising Day Gamari Lenana, Chahi Kudingi, Manipur Gi Oina, Kwaidiki Faba Police Station Amasung, Best Police Officer Ge Award Fangla Kraba Singbu Ngasitaram no Kray. Manipur DGP Award Lisingani Taramapangi, Second Best Police Station, Third Best Police Station Amasung, Best Police Officer Gi Mana Fangla Kraba, Thobal District Police Ki, Lilong Police Station, Thobal Police Station Amasung Lilong Police Station Ki SI, Wakip Udinbu Taram no Upagi Taramado, Ngasi Lilong Police Station na Pangtoki Bane. Taramga Mari Lenana Wangang Bada, Thobal SP Dr. S. Ibom Chana. Manipur Gi Oina Best Police Station Ki Mana Ahum Pibada, Thobal District Police na Ani Fangba, Aduga Best Police Officer Gi Amakak Piba Mana Fanglakpasi, Thobal District Ki Miyamna, Thobal District Police Pu, Sagat Piba Dumakna Fangbangambane. Police Ki Mai Pak Bahaibasi, Miyam Gi Mateng Yaudana, Mai Pak Bangamloy. Police Officer Singnasu Thamoi Singna Thabak Tobo Changi, Masida Natana, Police Officer Singi Marakta Coordination Laina Thabak Tomina Yamna Matautai Haiki. Ningol Chakau Bagidamak ad hoc substitute officiating contract casual amadi master role Sinmi Singi Tolop Putopiu Haina All India Trade Union Congress ki Cherolamana Hirakle. Cherola Sinamaka Taribadi Manipur ki Kwaidagi Chauba Mabung Mopwa Ningol Piba Oiba Singi Nungsinabagi Chetpalipun Semgatuna Mai Horol Digi Chanaduna Laklaba Ningol Chakau Bagi Tauramgi Mangoinana October Kunithoida Regular Employee Singi Damak Thagi Tolop Kaiba Yabagi Order Tokre Masimak Afaba Kongtang Amane Manaba Midyang da Yang Biduna Makoi Gisu Chakthong Fangambiu Amadi Tolop Pitopiu Hirakle. Nakalamaramda Chahi Kudingi Pangthokna Lakliba Manipur Gi Khwaidagi Chauruba Kumhayama Oiriba Ningol Chakau Basigi Kudong Chaba Lauduna Pochegi Mamal Hena Yonba Cash Memo Pidaba Amadi Seng Daba Poche Yon Sinba Tobigano Karigumba Yolamba Tarabadi Human Rights Defender Manipur Gi Office Ta Pau PBU Natraga Mobile Number 8794484944 Natraga 9774091667 da Pau Fabiro Haina HRDM Gi Cherolamana Hirakle. Thobal District ki Khongzom Standard English School da Class 8 khakta tamliba Mahiroi Arnold Kundong Bamna design amadi develop tawduna puthokpa humanoid robot ama ngasi launch tawkre. Arnold Kundong Bam Hairok Part 2 Devi Mandap tagi Kundong Bam Baikul Singh amasung Kundong Bam Ombi Roshni Devi ani gi machanupani. Arnold Kundong Bam na puthokliba humanoid robot asi tawba ngamba sing adu miyamda uladuna mahakna hai. Atal Tinkering Lab ATL Niti Aayog ki makhada Mahakna design tawduna robot asi puthokpani hairaduna housing mahaki robot asina mamai leithok leisin tawba pochai lauba thangba phawbadi ngamle haike mahak madung tarakpada scientist ama oiduna housing puthokliba robot asi miyoiba amana tawba ngamba siga chap manana puthokna ba hona kigani haike पुथोके हाबो मतंदा आई स्किल लेजर गसु टूल्स एंड इक्विपमेंट्स लेजरगली कोई माइ पाप ngam है से सरकार गुदगी है मसे स्कूल सिंगा सुमा पगी टूल्स एंड इक्विपमेंट्स कोई यामा मखन मखन की टूल्स एंड इक्विपमेंट्स सिंग कोई गिरी कोई 3D प्रिंटिंग आदि
mana soldering kauna adagi robotics adagi microcontroller board 3D printing sensors summa mayam ama thamun mai ka aduna ngasi school sigi satra class 8 tamdana riba satra sinasi mana honabagi koi mahi jale School asigi principal L Syamananda Singh na haikibada class 8 khaktamak tamliba Arnold Khundungbamna matam changna wakal khanduna robot ama puthorapa si puning thawat ngai ne Bharat Sarkarna school asidasu Atal Tinkering Lab ATL Niti Aayog khangdokpiduna ngasidi masigi makhada ATL asida hingnung thil naidana Arnold na leiraga yamna kanna honaduna robot asi puthokibani haiki ai hana angang oringe de hongna artificial intelligence pamjare ano ba wakhalon ano ba puthokbagi isada paujare adu chatpa yare mamai leithok leisin yare khut thangat pa yare khusa finger sing tasan ba thatok pa yare ngakling ba yare koi mi dong nang sa ge nang Tha asigi tang tara tareta Friendly Environmental Warriors Fujiribamna Sindhana Pangthokiba Sirui Festival ge ukrol da chatluba Advisor Hais Rajan Kumar Singh na luchingba mioi kuntrana saba kangbu ngarang jiribam da halakre Fiugi kangbu aduna Sirui Festival thorongmani lenena Sirui ching maton lom kiba sida mateng chauna pangbirakpa Environment Minister T.I. Shyam Kumar Fiugi Chief Advisor su oriba Manipur Food Industries Corporation Limited ke Vice Chairman K. Sarat Kumar Jiribam gi DC Mayanglambam Raskumar SPM Mubi Additional SP AK Sadanandana Chingbabu Fiugi President K. Puna Singh na thagatpa amani tawbimal khangba utke Ningsing bayai khongchara sida environment ki matangda awareness piba lamtu sengba u chara thabagi thoram sing su pangthoki Mama amasung mapa laikhidraba matung hingnabagi lanfamda lanthengnari bachairakta mayum sumai na tumna chakraba Moirang Sendra Road Ward number 5 talaiba Fairembam Utam Chahi Kun Apokpa laikhidraba basanta da social worker Thongam Santi Singna ngarang tengbang polam sing khusinakre Moirang Kendra Progressive Front ki Secretary Uttam Kumar amadi atai thomi singsu lekai gi mioi kya su tengbang polam sing khusinabadu da sarukya ke Hiramasi gamani leinana social worker T.I. Shanti Singh na phongdokibada Moirang Kendra gi manung da laiba awa ana taraba singda Moirang Kendra Progressive Front na tengbang piduna lakle Masigi sarukam oina tengbang polam sing asi khusinabane aduga matomta hona jaraga hingliba utam gi oiriba fibam si thamoi sokna nuaite lainga ke yum sabagi scheme su fauraga yum pham thonba ngamdabadagi kakre amuktang hingat hanbiraga yum sabina basu lainga ke pungning chingsinki madudi aina yamna kuina moirangi area da chathajarakpa ai ibudau uri merited award pibase ai hongduaga sumai dawna victim adage akhoi national calamity da awana taraba satra singda maru oina singum phibam sila laba satra singda makoi asangba lek tambagi expenditure se aini spare tawraga Awaba punsi mahing amada leliba PH Utam Advanced Intermediate College da class 12 tamle Apokpa mapa laikhidraba matungda apokpi mama thoibisu atopa nupa amada mayum pankre sagai onkre Machi ani su luhongkre matomta su nomduna lairik laisu tamna bohonare haukiba bor numiki numidangda mamanabagi da chatlingai da mahaki yum mai tumna chaklamkhe maki awabada mateng pangliba social worker T.I. Santi amade Moirang Kendra Progressive Front pu thagat pafungdokhe Manipur lenga ki makhada leiba Manipur Commission for Protection of Child Rights MCPCR na sinduna Child Rights ki matangda nomagi oiba miyam punna wakhal taminabagi thawram ama ngasi Thobal District ki Hairok Higher Secondary School da pangthokre ngasi ki thawram adu da MCPCR gi chairperson N Sumati Bala Zone 3 Thobal gi JEO A Anil Kumar Hairok Higher Secondary School ki principal LG Lana athoi baleng birak pasing oina sarukya ke ngasi ki awareness program adu ki technical session da CWC Imphal West ki chairperson advocate T.H. Rakishwarna Overview on child rights with emphasis on POCSO Act and JJ Act haiba hiramasiga aduga social scientist amasu oriba ICNAU MU ki counselor Danabir Laiframna RTE Act and its significance haiba hiramda marik chumbo wafam singthamke participate
participation haibadi akoina yumdasu kaigumba yumgi kaigumba ma khanaba matamda noi di angang ne noi yauganu haibase haibidaba Paugi Marthana Tema Break Magamu Closeri. Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba Chaukhatba Nungaiba Tangdu Leitaba Ketnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Laglibo October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nongmagi Thoramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoi Shoitana Saruk Yabiu Liklang Pare Break Matang Namayamu Taram Nokcha Bagalena Makadaba Pau Pizari. Lining Thau Sanamahi Sanapung LSSP na Sinduna Ngarang Trade and Expo Center Lamboy Konang Kong the Pangtokiba Maitei Chenu Lisingani Taramapan Changdam Nabada Maitei Chenu Giming Tol Piduna Ikai Kumna Krabi Laifrakpam Sochona Chanu Harautayamna Okre Ngasi Ipak Tours and Travels Agency Manipur na Sinduna Kai Samthong Hodam Lairak Machinda Leiba Hotel Rasta da Pangtokpa Thoramaduda Wafam Kaya Fongdokladuna Maitei Chenu Giming Tol Fangnabi Sochona na Ihan Hanba Mahaki Manipur Kongchara Sida Sigumba Changdam Naba Mayauba Fangzabada Natana Achoba Mingtolama Piduna Ikai Kumna Birakasi Mag Punsiki Kwaidigi Nungaiba Mikup Amane Mahaki Punsiki Pandamdi Afaba Mama Ama Oiduna Aikoi Maitegi Nat Saktam Amadi Lining Tausana Mahi Pausel Malem the Sandoktuna Lining Asibu Yokatpane Handak Mangonda Achoba Mingtolama Bibirakasi Mag Achoba Tona Amani Haiki Lambi Thong Faraga Hekta Chaukhatpa Kauba Yaroi Haina Social Scientist Dr. I.S. Konthozamna Chahi Khudingi Pangthokpa Base of Amiki Ningthau Khong Public Park ta Ngarang Pangthokpa Preliminary Round Gi Thoram da Fongdokre Mak na Makha Tarakibda Art and Culture Ngaktuna Chaukhatnaba Honaba Atopa Leibak Sing da Su Khanghanaba Honaba Ngamba Adusu Chaukhatpagi Masakamane Aduna Hogalakliba Artist Singbu Yokhatnaba Aikoi Khudingmakna Honaminasi Haiki Thoramadu da Mioi Tara Tarukna Atoya Henta Nabaga Loinana Ngai Khong Khulendagi Pi Rohit Moirang Pan Sangdagi Buddha Chandra Film Amadi Nachokdagi Hais Omitana Makok Mathang Sing Taki Thoramadu da Makok Mathang Takraba Makoi Ahumna Amik Bishnupur Center gi Mahut Sinduna Best of Amik Lising Ani Taramapanda Sarkyagani Hairi Bishnupur gi SPL Priyadashni na Fongdokibada Bishnupur District Tasu Makal Suna Saknairaba Artist Lay Tungdasu Tholakigani Aduna Art and Culture Chaukan Hanabai Koi Kudingmak Si Thaudang Lofam Thui Haiki Lam Sigi Lejariba culture, I call it Lam Sigi Lejariba Saktam, Adu I call it Lam Sigi Lejariba, Adum Lava Naha Sigi Oiba, Adum Lava Yam talented Oiba, Adum Lava artist Kadi, Ports in the set, and a development of Duna, I call it Levak Sibu Prithvi Thata, Aduga, National Thata, Masakta Kodo, that is the very important part in the world for the Manipur contracts. As I thought, Amaga Gimaraka White Hope question, the Sumaki Kala said, Masi I call it Topo Kanda, and I call it Masako Kalama. And Namahun Topo Kalama, Anamunabada, I could put a Sargamina Si Haiba, Wapam Simusoina Nasigi, Anova, Rakiva, I young talented, I could artist in the Masimaso, I have to make it again, and go some of the Vishnupur district, Asidaso, Asigumba, noted artists, singers, Amaso Hagi talents, Mayamama, art and culture, Ilams Desta, Mayamasu. Lamdamasida Lai Harauba Matamda Ahoba Mike Sizinaba Si Pai Pate Amade Maitaina Lai Haraubada Chimi Furuki Jagoi Sabada Yetnaba Kaya Lakpa Sigi Matangda Ngasi Umang Lai Kanba Punbalup Ukal na Sinduna Umang Lai Haraubagi Matangda Nomagi Uiba Kananainaba Mifamama Lamyan Basanglin the Pangtokre Thoramasida Manipur Gining Thau Laisem Basana Zauba Professor Kangjia Mangang Okal gi President Chanam Nabachandra Slopland Public School Khongzom gi Principal Babulin Maitai Amade International Awardee Dr. Hais Jiten Singna Athoy Balengbirak Pasing Wena Sarukyake Thoramasiga Mali Lena Miyamna Lai Haraubada Tawgadaba Tawroidaba Kayagi Matangda Kanake Amadi Chanam Nabachandra na Thoramasiga Mali Lena Wafum Kayama Sufungdoki
Handa kuki singna ngarang tawikiba puwari na mayek sengna panduna laikraba miyamna khangnaraba thaudok amabu Anglo kuki war haina hektamak maming thonjinduna madugi khudong chaba lauduna ancestral land haiba wahai sizinaba haibasi chumda buwafam amani haina senjam khunau amadi senjam chirang jewel development organization na thadorok pachirol mana hairakle Cherola cinema khatari bade kuki singna ancestral land haiba wahai sizinaduna ipa ipu singna thambiram laba lam kayabu makhoi oina ba honarakpa si miyamna khangnarabu wafamne Masida State Darbarna order thokuna piram leba senjam khunau amade senjam chirangi harauthel chingsang asibu makhoi gi ni haina fong na haiba ngamliba sine Masimak na makhoi gi wakalon mayek sengna takcharakbani hairaduna tungda ingna chikna laiminaba achumba puwarida yumfam oiraga nakhai sengdokna duna amana babu ikai khumnaba change loinana long ngapigani loinana senjam khunau amadi senjam chirangi harauthel chingsang asina Haujik thokliba thaudoga sigi sakhine State Darbarna thambiram laba lambo kaidaunungda yasinaba tawroi madugidamak thawai tharaba suthagani hairi Malemgi tongan ba mafam singda pangthoknabugum District Health Society Thobal na sinduna iodine watpadagi thokpa laina singdagi ngakthoknaba numit palan thoram ngasi Chief Medical Officer Thobalgi Office Complex ta laiba conference hall da pangthokre Thoramadu da wangaladuna District Health Society Thobalgi Mission Director su eriba CMO Dr. N Jayanta Kumarna Miyoi bada iodine wat labadi tamthiba laina kaya na hale chahi nauriba angang sing inkhalak liba sing amadi miron binupi singda iodine asi yamna maruiba pochang amane iodine wat panupi amana angang soinai ba pokhale khau pombagi laina asi iodine wat padagi thokpane iodine yalaba natraga iodine yawba thumasi iodine wat padagi thoklakpa laina dagi ngathoknaba sisinai masi icham chamba miyam na sisinariba thum aduni haiba wafum sing su phongdokhi Patriotism and Nation Building Sabka Shat, Sabka Vikas, Sabka Bishwas Haiba Thimda Nehru Yuba Kendra Bishnupur na Sinduna Moirang College ki Auditorium Hall da Declamation Contents Lisingani Taramapan Pangthokre Tauramaduda Moirang College ki Principal Dr. K. Anand NYK Bishnupur ki DYC Dr. Dhanachandra Salamna Atoiba Mithung Lenoina Sarukya Loinana Moirang College ki Assistant Professor Singh Dr. Rita Myron Bam Dr. M.D. Rafizuddin amadi Dr. Kupmin Thang Khongsaina jury member Singh oike Thormadu kamari leinana Dr. Dana Chandrana Phongdokibada Haugalakliba Naha Singbu Leibak Ningba amade Nation Building ki wakan hengathanabagi pandamda Thoromasi pangthokpani haike Speaker Tarana Saruk Yaduna Thoye hen tanake makok mathang taraba singda sel amadi certificate mana sing khusinake Changdamna badu da makok mathang taraba singna state ki thakta pangthokpa competition da sarukya gani aduga state level da gi amok makok mathang tarakpa singna New Delhi da pangthokadaba nation level competition da Manipur gi mahut sinduna sarukya gani hairi Manipur Finance Services and Manglem Charitable Eye Clinic amadi Lilong Young Social Service Union na sinduna ngarang Lilong Bazar Community Hall da lem namit layeng magi tharomama pangthokre Pangthokiba Thoramadu da punami oi chamga kuntra romna layeng kibaga loinana lemna hidak langta kaya supiki Safe Environment Safe Future haiba thimda ngasi Naharup Eco Garden gi akoibada uchara sing paktakna na thakre International Youth Committee IYC na IYC Climate Ambassador gi mington pikraba chahini pan khakta ngairibi ASHAPRIYA Kanguzamgi Child Movement na sinduna pangthokpa uchara sing thabadu Child Movement gi member sing kaya su sarugya ki Uchara Singh Thabadu ki matangda Child Movement ki Ambassador Khundongbam Ronaldson Maitaina haikibada Malem gi oina honglakli ba mahongsa gi khal kairakpasi kharada oiraba sukanbada mateng oina ba Uchara Singh asi thabani Yariba makai miyamna u pambi sing yanthat patokpiyu ngasi thariba Uchara Singh asi akoibada leiriba miyoi singna yariba makai hingna ba honabiyu haiki Akoi ngasi gi da Child Movement haina akoi climate activities ASHAPRIYA Kanguzambu support of boina akoi ayusugi makhada International Youth Committee ki makhada akoi forestry students Manipur da akoi ngasi plantation program je akoi tawjabane adung masiga mari leina akoi thamjani mo mafam di akoi sotha duna leba forestry satra singje masida government na miyeng changbiu amadi professional oiba subject se sida tammaga masagi lejeriba satra singje government na yengbiu haina mayang homda I appeal tawjai Hausika mok sanabagi pau phongbigane Handak Bharat ki ahan boina Gawada pangthokiba Ironman 70.3 triathlon da lamdamasigi lamjeloi Bisorjit Singh Saikhomna gold medal lobungamkre
Bisorjit hauzik Indian Army da habildar oina thabak tawribani. Mahakna triathlon aduda pung mariga minute nifunithoiga second nifu marida panthungpham yauba ngamki. Mahaki performance adu yenglaga mathang chahida New Zealand da pangthokadoriba Ironman 70.3 World Championship da sarukyana babatun tawrakre. District Football Association Moirangna Sinduna Moirangi Multipurpose Ground da chathariba Ahanba El Kirani Memorial First Division Football League Lisingani Taramapan ngasi sanakiba ahanba match da Amofa Academy amadi SYC Sagangani match ki apiba matamgi matungda Panjilamata channaba ngamdana draw oike. Aduga ani suba match tana AKSA Junior bu Kumbi FC na Panjilama Sinoda maithiba PK. Kumbi FC ki mai pakpagi Panjiladu match ki nifu suba minute ta jersey number 2 L Lokesh na chanke. District Football Association Bisnupur na sinduna Bisnupur gi mini stadium da chathariba Taramari Suba and Balananda Memorial Second Division Football League lisingani taramapan gi ngasi sanakiba ahanba match da WYC Yumnam Kunobu SWC Isokna Panjilama Sinoda Maithiba PK SWC Isoki Mai Pakpagi Amatangairaba Panjiladu match ki tarataret suba minute jersey number 17 L Ibo Chawna Chanke Aduga ani suba match ki oina Loktak FC project amadi SLO Bisnupur match ki apiba matam gi manungda Panjilamata chanaba ngamdana draw oiki. Ngasinung telefona kiba pauche singda kari kari maru we pau yaw kiba ge habadu mayam puna khangminasi. Kanglay Paki Mayra, Nagagi Waroshin Purapada, Manipur gi apun basaktam da sohalak pa yaroy, Sunil. Karisu tawroy hairaga, karisu tawrabra, kay khangam. Kangla Pau, Naga Santi gi agreement na karisu tawroy hairam laga, Dili da pashin kiba asi, karisu tawrabra, kay khangam. Manipur gi CSO lusing basing da PM na thaja papira kiba ngaktre, ngaktabagi tangay fadaba lakne, atawba. Pandam, Indo-Naga Peace Talki Waroshin, Lamdam Sigi Culture Identity Thugairaga, Ato Palaybak Amagi Culture Semgani Haibasi, Indiana, Manipur Miam Usite Takpani, UCM. Gaikangam na Langak da Hanglagli, Framework Agreement na Karisu Soklay Hairamba, CM, Hauzigna, Karigi Delita Pashilivano, Ningai Chaw Wamagi Ningai da, Manipur Sokpayaba Wafam Yatoklam Labadi, Congress na Yabangam Loy, Ibobi. Aroy bada maru pa mukana. Naga Framework Agreement ki mayokta khongjang chang sinabagi damak Manipur gi lukpanga punsinduna apunba committee ma semkre. Naga issue ki waroishin ma purakpada Manipur gi interest soglak payabagi chingnaba lei haina MPCC gi president gai khangam na nunga ma phungdokre. Hawaii Ponthapi kiba police personal simbuning singduna Laibak Sinbathunga Pangthopugum Police Commemoration Day Pangthokre. Manipur dahan boina class 3 ki environmental studies ki comic textbook ama ngasi education minister TH Radesham na form kre. Amade United Tribals People Organization amadi All Tribal Sandstone Lever Association anina kaukiba matam kattababan handokre. Ngasigi wenadi matang asida Manipuri Paulo Shinjare, Paumiyeng tabiriba mayam punamakpo, ASHAPRIYA na mukana khurumjari.